Kabui sing ama toina punsin bangam labade lamda masida masoi taduna leiriba phurup sing so ama toina punsin bangam gani Mapalamdagi Narol-Da Changsillakpa Meetop sing lamda masigi Yelhoumi ni haiba Yaroi Manipur tugaina basin ba Yaroi haina Kabui nen Manipur kumgi President Dr. Heera Kabui na phongdorkli ngasi major khulda leiba Kabui Community Hall da mapalak suba Kabui Union Manipur kum sapong khibagi mapok numit thoram pangthokrai ngasi thoram adu da Federation of Heeraumi gi President Sapam Sajadumani kumgi President Dr. Heera Kabui Com Tribe Union Valley gi President M Haufu Com Research Scholar Munindro amasung Major Khul Village Elder Pongwi Longmai su saruk yakhi Dr. Heera Kabui na makata na phongdokibada Kabui Union Manipur lak tringai matam amada Kabui furup ase hinganaba Kabui Samiti amadi Kabui Naga Association haina leirami kumjalising masama panifutaretagi makata na thabak tawkhidre adubo kumjalising ani tara nipanda Kabui Union Manipur haina lingkhatuna Kabui singbo amatoina jeliang rong haina satkibadagi lining laishonda khenarakpana singba thoraki toan ba Kabui taba khul singda satuna amatoina punsinduna Kabui Union Manipur ase ngasig nabit asida saphonglakibani lamdam asida yellow purupna taba mapalamdagi Narol-Da Changsillakpa Meetop singna Manipur bu masetana thugaiduna makhoigi oiba separate administration gi demand taklak liba ase oitholaroi-daba manglan Yelhoumi nataba Mapan lamdagi Narol-Da Changsillakpa Meetop sing Yelhoumi Saba Yaroi haina phongdokhi Lebaki wakalwan da thamburate Kabui simang labani ayhak na sauthona haijage Kabui se punchil lade lebak su punchin bangam gane haibato hujik ki lamdam chagi irang sida thoina panning dere ima haidan Meetop ima haiba aso changsi yam tomare maram maduna aikoge asoi mayam aikoge awaba mayam aikoge ason mayam aikoge punna wari hana samina gadapati simbi mama pune aikoge pangan pibisnu thoma pibisnu leba asegi lecha chei mayam te nuai ne himinasi atopana atopi wakan thamsi